National Highway number 2 Imphal Dimapur lambidagi kidnap tawkiba truck amagi driver sing as special commando unit khabai soi Kangpokpi police amadi kunithoi suba sam rifles Kangpokpi post ki apunba kangbo man akan bangamkhre police na kalakraba driver sing adudi Uttar Pradesh ki Nakasha Samval police station akonba Turtipur dagi MD Anwar Apokpa Abdul Rahman Uttar Pradesh ke Turtipur Elha Sambal dagi Tausip Apokpa MD Safin Amadi Uttar Pradesh ki Hindupura Khera dagi MD Kalim Apokpa Laikhidraba MD Jamani Makhoigi truck adugi registration number na UT 38T5300 ni hairiba truck asi chana thaknaba potlam kaya Guwahati dagi puraga Imphal tamna lakpagi lambi ama oiriba Imphal Dimapur lambi da sakhangdaba singna ransom gi damakta kidnap tawkibani hairi ayuk pung mga makhairom taba matamdagi special commando unit khabai soi Kangpokpi police amadi kunithoi suba sam rifles Kangpokpi post ki apunba kangbu na mafam aduda thihumbagi thabak chathakibaga loina na ayuk ki pung mapan makhairom taba matamda driver sing adu kanbangam kibane loina na driver sing adubu fana ba hotnaramba mioi sing adudi nanthoktu na chinglomda chensin kre hairi loina na police na kalakraba driver ahumang Imphal gi alugali da leiba Vijay Kumar Gupta hairiba dukan mapu asida khutsinakre loina na hiramasiga mari leina na makhata na thijinba Kangpokpi police station da FIR ma lodge tawkre hairi